Kurumjari, SKTP News, Yengbiri Puta Manipur Files, Ketamayum Premchantaram Okchari. Ngasi Kanadur Matangasi, Supreme Court now. Court Ladiba, Case Singbu, Maruina Subjudice or River Singasi, a queen debate over Kanabada, Karishukai, the Hyber ruling ama, Grand Torki Bulana, Hyber ruling us in the Queen of Karama Yangba Yaribuke, Hyber ruling us in a Kogi democratic way, but one processing that Kahena Kudum Chaba Pangado Ribra, Durena, Mediagi freedom, Mediagi to one ba. Debate na chunga pangthoi ba maru na ngasi makoi na pangthoi ba sigumba Manipur Files throm gumna chungba tongan ba issue sing pukhalak pada masine hena kudong chahan dori bra haibna chungba ofam ke thorok pukal na hiram masigi matang da khana bi tamak tab thamjari topic asi debate loud justice stays silent hai hiram masigi matang da ni hari hiram masigi matang khana bi tamak SKTP news ki studio election biri basi han hanbada agi hek oi thong election biri basi Manipur Human Rights Commission की हाने की acting chairperson और बिरंबा ओजा कटे मनीनी ओजा हम तार मोक्षरी तक इलेक्शन बिरी बस ना senior journalist हेमंत कुमार ने कंपनी ओजा मुझे तार मोक्षरी तो तक इलेक्शन बिरी बस ना दिल्ली में तो कोऑर्डिनेटिंग कमेटी की कोई spokesperson और बिरी बा डॉक्टर एन बोबोनी ओजा मुझे तार मोक्षरी अय्यार मौफम सी ओजा मनी दिलाक सके जब मरु इना कोई की केस ते रिबा केस सथरिबा मैटर अमा इशू मा अखोइना नैनबा खनबा मदुगी मतंग डिबेट तौबदा ममांगदि सब जुडिस ओइबा अदुगु मैटर ने हाइदना मयाम टस्ट तंगदबा अदुगु मदुनु टस्ट रो मतमदा कोर्ट की ओइबा तोंगान बा लीगल प्रोसेस के एक्शन के लाखिबगी थोरोक यासु थेना की बाइतारे अदुना मरम ओरकांदा असुगुम्बा केस थरिबा कोगी मैटर अमबु अखोइना ngang sakpa criticize tौबा नत्रगना डिबेट तौबसी मयाम न हेक सेंक्शन रम दे हाइतारे अदुबु ngaragi ruling asidagi मक्सी की रूलिंग असने मरम मोरकांदा कोई डेमोक्रेसी पर लेबाग अमदा कताई फाउबा कोई कुदोंग साबा फंबा यायने खनबी बगे अदुगा मसीगी मरुमदा हाइबदी सबजुडिस ओय हाइबा मसीगी मरुमदा कुदोंग साबा लौबा हाइबा तारे कनागोबा मियो यमदा कोई इशू मुगिमतान हंगबा मतमदा ए अदुरी हाइनिंग दे कोर्ट लेबा केस नि हाइबना चिंगबा मसी कुदोंग साबा लौबसु कया अमा लेबनिना असुगुम रूलिंग अमा लाबनिना मसीना पीके तोरिबा कुदोंग साबा सिंग कानाबा सिंग असि करी करी नि खनबी बिगुजा होय याम चुम्मी सबजुडिस ओइबा हाइबसे यामना किनबा हंगोइनबो ओइना तौई अद पर्सनली आई मकी दी कोर्ट लेबा मैटर दो खनबा याय हनदेगे सो आई हाइदन लाई करिजन वाइबु जज दु फते मा सोमन तागिबे आई सोमन ताबा याय हाइबा नतबा पोट अमा लेरे लेरे मजे चुम्मी लाले मा तौगे दु फै फते हाइना खनबसे मसी याय हना खलेबा सबजुडिस हाइबदी तबचाबा मागी मीनिंग से Before a judge or court of law, the labor awaiting judicial determination, legal establishment ama by or I could tuna result to peer agadaba, legal proceeding ama chatariba, for any against chatariba, port amada, judgment period or port amagi matanda, could more piba, moment of yade, hydra, hyber subjudice. अदु हर करना जायगे कनो हाइरि छुमाइना खुदोंग चाबा लौरगा अदि कोर्ट चे मखक थाबा अदि सोमनसो अदु तौबियो ना दे असेंबली द वारे पुथोसी ना कंदा असेंबली के हाउस लीडर ना असे कोर्ट के असेंबली बनिना मदुदि वी हैव नथिंग टू से एकोय कैम हाइबि आद्रे काहरगो खुदोंग चाबा से हम लौनेयबा अदुना अदु की पोत द हंदक रिसेंटली हंगरांग ना हम सुप्रीम कोर्ट के जज अमी ना साबा बेंच अमना Even court, I could give freedom of speech and expression, the room, some expand, some toractana, except reasonable restriction, not an adugi toracpacita, some sangarapacita. Even quarterly matter public interest where you can be yai. I did just the gay character than Natraka, Kadida, Kota, Apaman, Pibe, Abacantemo, Kota, but not about. Hiram do. Like Paco, say, for example, Machama Haragana. I could get Kunanga Papa Yaroi. I did. मैं कन्नोना पुलिस ने इन्वेस्टिगेशन लोकल है कोर्ट बुथवे अदु कोर्ट लेबन नत्रा सी याद रे ने सिटी याद रो है ना आय रे इमाइल बेल सिंग करिना मोमेंट ऑफ जर कसु सिटी कोर्ट लेबन सब्जुडिस तो है हाइना कनो मन खल्ले बा सी यायबा कोर्ट इन्वेस्टिगेशन तोरका कोर्ट पुथोक्तना मी मजमिन पीबे याय यादे हाबि सिदा मयाम नैनबा यायबा सिदा करे हाइना कोन ngak पसे public interest my private defense right of private defense के मतंग दा मानो खुन्गा उबनी private defense से लोन याब पोटनी माना आरान बा मी हाथ तो पलनाय वन तोरब नत्रगदी मसा ngathok na ba magi mung manu khul kai roi le kai
ngaknaba khul ngakpagi thabakchi tawasi adum yahaleba yahaliba pot ase police na mi phab singami cognizable offense ama tawrabul ti hani gi da section 41 gain le sar pc gi hojikna be kana bnss ta ma haira adu matungina cognizable offense ama torga mana aran ma tawra magani habi gi thajaba ya ba maram gal wenna le di police officer na without order of the magistrate phaba ya ba adu phaba ya haidana kon ngakpa ana haiba sisida pharene Paliman Paribsa Manam Sai Sadi, Nina Viaba. Sigum Mayanida. At the investigation lady Mina, CBI and Park Mina, at the quarter Botoka Mina, Madiku question to Viadre. Hana de Gita Viaba, at the Naina, Medadu di Tatan Haje, Nangia, Uzike, Canado, Republic. Anak Gosami. Case the labor, CBI and labor, and I labor, Edin and labor, Sitan, regard me home Japan, low ray, Anima, Duto, Durahayam, low Doria, Duto, Loin High to ever. As it was why then, eh, quarterly investigation, Satari, Hibiade, even government Bawiona, Department Bawiona, Sita Weba. Aduna, and the Kishida line clear, or Bamna Supreme Court, Hadim. Subjudice or be a port. Court not decide to the port ama. A Pavalambida constructive to Oitaiko. As an ha, judge that do my meeting me kind of ha to Togana that of one kind of hybrid adre. Contem of court tab the adre. I do a material hiram do. Subject matter do. I do say he couldn't power chair, couldn't have power to me, Lali, and a quarterly rubber. She never yaba. Yes. A public portrait them. Aduna. Hojeking a cheeky topic should laga. Debate loud. Justice stays silent. And Amatanga Henning and Johanna among that take the hype show. Hojeki world there. Debating society, debating world, debatable world, debate Yautan Pitibi Hingbayate. Debate I was among the argument Nico, dialogue Nico, talk Nico. What is Hanaba, Wangangba, Miam the Haptanba, dialogue, debate, consideration, Lady Bapot, Ponamaka, debate Kimang Chanmana, debate Hibasina, Wayan Sasun Towi, Ko Hibati, Quarter Visa Toripse, for and against. Lali Hibama Chumi Hibama, Porgi, against Ki, at the Ekiki Hibaso, prosecutor, accused, Hantore, law in Congress, plaintiff, dependent, and Tore, Lipang up the suit. Ruling opposition. Unnation, yet not louder. Debate system louder. Where I come to that, Naira Neraga, America Pangadu Mina, the DC passed over the sea. Haidana, Toba, Adugi debate, loud to which the Kariba. Aduda Amuksu. Justice stays silent. Debate China Kanabasina, my home, some Launa Kanda, some Kanda. Justice say fairness to Wahibani, Justice Ibisi, Meteoronical Hide, Atum Maiba, why do they not? Madam Chaba, the Tumbahitar, fairness or Henmedo. Justice Ibisi, fairness like a double logical conclusion. Man, I do have to add the amount of pound to Idana. Hibisibu Justice Coeba. Adugumba Justice say, Masitumina, Adam Lagiba, give half nearby. I do Amorum the Chichum Meaba. Allow the Laura, Adam Canada, Justice to. Lay Bubdi. Adubu Mamma Daddy Launaraga. Hojiki debate Chikalai Boba Sangabo, Imungi Kaitin carbon about debate Changina. Ima Nangase Kapi, Mo Chani Marpuni, Osilo Biro Hong, Tado Obani, Hide Michi Magi, debate Amanico. Some the eh, Nangajida Sivan in some young cable pinning there. Other Masidi Yaro, more a Sivan not to eat for evening. My argument. So no Nangi eat over to the Pisindri Chachin Bani. The Kanda de Emma has no or yet and it's an Kanda Parapare, a Chanima Pudo to Sutargan and a Samian Clipin and Sukatang and Galo, my Siloid or Saman, put the Biro. I the lonely Dana. Imong Manum Paliba, Mamatori, Potpuri Magase, debatable, give me and debate me and the young body. Hojiki Pritibise, UN Semiba, government Toriba, Laipak, Man Toriba, Land Tonariba, India, Pakistan, Chumi, Chumde, Nanga Terror, Torpodi, Tobuni, she debate land never. Aduna Adugumba, Mameda, Ayahamiki, Oribeda, Supreme Court na, and the Tamil Eva Kongtang, and the Piri direction, Supreme Court, and the Piba Sineba, Aquina, Logi, when the Logo Duriti, Aduga Laipak Sasongi, Karikarigina, Parliament,
state kedan assembly na tawjaba adu yamna matang saba ma khoi jeda freedom of speech expression ji leitre haina khoina lawru yaba di kanon to ga reasonable restriction leiram nang tu yadi reasonable restriction di khaitab oiramina aidi laipa kaiba yaba wangang abdi lal horabdi defamatory oirabdi contempt court oirabdi adu laipa khoi gi maru mapang laipa amagi mayu ta ngangabdi adu di machi reasonable restriction ngang ba yade haibana ba aduga adu nanta bopot puna ngang ba yaba adu da kanom secretary mana natraga joint secretary na adu gi ngang ba yade lana thok pa si yade ba constitution na hayaba executive order oigadamni lana head of department na adu da wangang ba du yaroi kan haibi si yade lo ma ligadamna yaba okay adu ma lo du nata ba du da khoi swai du di democracy yam kanda banina khatang tawbada phagadagi pungadagi adagi journalistsingna laujariba khongjaribi hekta thinggadagi adu thengnanabagi kanosida ekhoina thengnanabagi argument somda chatreba apik pa state ni dana aduna ekhoya marakta apha punba akiba kangba editor jail changba adu tawada tawba yawya ba adu hojiki supreme court na hairi ibsina mateng amadi organi hana okay Supreme Court ki ruling asina yamna chaw mating amadi oigani haibani ekhoi miyamna karam ba wafam sing khana ba yaba debate to ba yaba haibadi hojik ekhoi gi manga taraga lerebina masine hena kudong chahan ba koi gi right to freedom of speech and expression da hena koi gi mathau hapagum thokani haiba wafam sini ojamanta koi gi thengkhang character haitare thengnaraga lakhrabani koi gi kaigumba subjudice matter ama ngangubagi natragana akoina kaigumam irubagi ki halakpa phone tawrakpa police lakpa koi myam thengnare haidare ade khwairigi maru oribadi asigumba koigi subjudice oi haiba case tawriba matter ne haidana khudung chaba lawraga tongan ba koigi phongdo khaning da wafam singdu phongdorok tanabagi damakta subjudice haiba wafam se season narabra adu hojikti subjudice oiba matter do important oi taragadi akoina khana ba kasu kaidi hana supreme court masana haribina masina kadai fawda akoigi pawgi shinfamda leriba maroina koigi yam koigi ojajo khambirabani kamai yengbe ya akoigi yam nuaiba paw mani akoi ai samakso victim ni masigi ko ado akoina court ki da court si salakanda court ngangriba wa mayam singse nuina court toroga ibiyaroi hai si porse kanana haige kanda judge we singdon hai ko adu nuai jani adu khoi si ya pwe adu ya da pwe ninge ko ida di khalle khoi da khalle ko kaido open court ngangraba potpu khoina kamai pau ibiyaro du da set khalle ko loan adu kambes the judge na khoi da direct hai ko madu ibiyadi sine ko mashi haiba si hujik se khoina dum adu taroga dum ideba ko phaja wa mayam ngangi judge na ukil chaiba or natraga my party to chaiba ado then masagi government ki kano mayam employee mayam da sai tharak pa khotarak judge na chaiba mayam singji khoina hap ngam de chai singdu reasonable mayam su yawe ko ado phadiya phadu janda court da hadro judge na chief secretary du chai gre gaina hai phajai na poto ko khoida di yam maru paw ne ado mana court da open court da high photo hapayadi na subjudice way high ko high mo haptre ado uje mogi khoi manipur side da laiba concept sa judge sing da laiba concept then police da laiba concept mayam sing je uje tamna sense to we are ngarang gi na ai khale kaina ka da akhoi da uje te court sa open oiba na aron ba haibam le tre kaina ka da live streaming tawrabni supreme court na live streaming tawrabni ko loina video namaga da thadu oga mayam public punmak na loi yeng yarabne ko manipur gi issue khanaba amabu khanaba loi yarabne ko adugi mayam si loina mak yarabani na adu yenga paw iba adum yarabane natro adugi khudong chaba ma pirabne bo ado sigi se supreme court na wata magi awan thokji halaka da akhoi wakhalon ta badong na lawe ko aduna sida sunate to si ngasagi khogi kano na su senior advocate na su habi ko khogi manipur gi khanabam nainabam se khogi krai da no har kanda assembly sine state assembly sida ai ni sangi khogi sugnu SC MLA na ke ranjit sina wana wa pum pokhol kanda sakeno sina house ki leader sina hogalaga sir magi kano se kano da tawani na khogi
ꯀꯣꯔꯠꯇ ꯂꯩꯕ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯁꯕ ꯖꯨꯗꯤꯁ ꯑꯣꯏꯒꯅꯤ ꯃꯁꯤ ꯂꯧꯈꯠꯄꯤꯕ ꯆꯨꯝꯃꯣꯏ ꯑꯗꯩꯗꯤ ꯁ꯭ꯄꯤꯀꯔꯗꯨ ꯍꯧꯒꯠꯂꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯛꯑꯅꯤ ꯃꯥꯅ ꯍꯟꯗꯛꯅ ꯀꯣꯔꯠꯇ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯆꯨꯝꯗꯧ ꯃꯥꯟꯗꯦ ꯀꯣ ꯈꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯁꯤꯅꯦꯕ ꯂꯥꯛꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯈꯟꯅꯐꯝ ꯅꯩꯅꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯦꯞ ꯂꯧꯐꯝ ꯑꯣꯏꯔꯤꯕ ꯗꯦꯟ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯒꯗꯕ ꯃꯐꯝꯗꯨꯗ ꯈꯟꯅꯕꯁꯤ ꯀꯌꯥ ꯑꯃ ꯈꯟꯅꯈꯤꯗ꯭ꯔꯦꯕꯀꯣ ꯌꯥꯏꯀꯣ ꯑꯩꯈꯣꯏꯁꯨ ꯅꯩꯅꯒꯗꯕ kaya ꯑꯃ ꯅꯩꯅꯈꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤꯗ ꯅꯩꯅꯔꯤꯕ ꯈꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯣꯏ ꯄꯕ꯭ꯂꯤꯛꯅ ꯗꯤꯕꯦꯠ ꯇꯧꯒꯦꯔꯥ ꯑꯗꯦꯟ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯦꯗꯤꯌꯥꯁꯤꯡꯅ ꯁ꯭ꯋꯥꯏꯗ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯇꯧꯒꯦꯔꯥ ꯑꯣꯔ ꯅꯩꯅꯒꯦꯔꯥ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯦ ꯃꯁꯤꯒꯤꯁꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯣ ꯑꯗꯨꯒꯤꯗꯨ ꯁꯕꯖꯨꯗꯤꯁ ꯑꯣꯏꯗꯦ ꯄ꯭ꯔꯤꯖꯨꯗꯤꯁ ꯑꯣꯏꯗꯦ ꯀꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯖꯦ ꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥꯒꯤ ꯈꯟꯅꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯗꯅꯦ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯀꯣꯟꯅ ꯀꯟꯕ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯆꯨꯝꯗꯦ ꯇꯧꯔꯣꯏꯗꯕꯅꯤ ꯈꯥꯗꯣꯛꯀꯗꯕꯅꯤ ꯁꯤꯅꯦꯕꯀꯣ ꯃꯔꯝꯗꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯑꯗꯒꯤ ꯗꯦꯟ ꯀꯣꯔꯠ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯄꯤꯂꯔ ꯑꯃꯅꯦꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯀꯣ ꯃꯥ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯕ ꯖꯨꯗꯤꯁ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯩꯅꯕ ꯑꯗꯨꯝ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯕ ꯖꯨꯗꯤꯁ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯅꯩꯅꯧ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦꯀꯣ ꯇꯧꯕꯗꯗꯤ ꯃꯥꯅ ꯍꯥꯏꯁꯤꯗ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯖꯖꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯡꯆꯠ ꯁꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯇꯨꯗꯤ ꯑꯗꯨꯗꯤ ꯄꯤꯅꯒꯅꯨ ꯁꯤ ꯍꯥꯏꯅꯤꯀꯣ ꯑꯗꯨꯗꯤ ꯐꯖꯗꯦ ꯑꯗꯨꯗꯤ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯖꯨꯗꯤꯁꯔꯤ ꯑꯃꯗꯤ ꯃꯦꯗꯤꯌꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯅꯤ ꯑꯅꯤꯅꯤꯀꯣ ꯉꯁꯥꯏ ꯖꯨꯗꯤꯁꯔꯤ ꯈꯛꯇꯅ ꯂꯧꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯗ ꯈꯟꯅꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯁꯤꯕꯨ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦ ꯇꯣꯂꯣꯞ ꯄꯤꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕꯀꯣ ꯒꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯌꯥ ꯑꯃ ꯑꯩ ꯉꯥꯡꯉꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯦꯟ ꯒꯃꯦꯟꯕꯨ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯒ ꯂꯥꯛꯏ ꯊꯥꯒꯠꯄꯒꯤꯅꯦꯅ ꯑꯩꯉꯣꯟꯗ ꯉꯥ ꯆꯥꯎꯅ ꯂꯨꯄꯥ 100 ꯄꯤꯔꯛꯄꯁꯨ ꯂꯩꯇꯦ ꯊꯥꯗꯕꯒꯤꯅꯦꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯂꯨꯄꯥ 5 ꯄꯤꯔꯛꯄꯁꯨ ꯂꯩꯇꯦ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯁꯦꯕꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯌꯥꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯈꯔꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯀꯩꯗꯧꯒꯦꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯡꯁꯦꯀꯣ ꯂꯩꯉꯥꯛꯄꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕ ꯃꯌꯥꯝ ꯀꯣ ꯗꯦꯟ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯤꯅꯦꯕ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗ ꯑꯩꯈꯣꯏ ꯏꯊꯧꯅꯦꯕꯀꯣ ꯗꯦꯟ ꯑꯗꯨꯒ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯅꯕꯅꯤ ꯑꯗꯨꯒ ꯃꯁꯥꯃꯛꯇꯨ ꯈꯟꯊꯅꯅꯕꯅꯤ ꯗꯦꯟ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯅꯦꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯤꯡꯁꯤꯅ ꯃꯦꯗꯤꯌా ꯀꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥꯗꯨ ꯀꯤꯕ ꯅꯠꯇꯦ ꯃꯤ ꯑꯩ ꯀꯤꯕ ꯅꯠꯇꯦꯕ ꯑꯩꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯃꯤ ꯃꯦꯗꯤꯌꯥꯁꯤ ꯀꯩꯅꯣ ꯃꯤꯌꯥꯝꯒ ꯁꯥꯒꯣꯟꯅꯔꯤꯅꯤ ꯃꯤꯌꯥꯝꯗꯨ ꯀꯤꯔꯤꯅꯦ ꯃꯥꯅꯀꯣ ꯃꯌꯥꯝꯗꯨꯅ ꯎꯔꯀꯥꯟꯗ ꯅꯨꯡ ꯊꯥꯔꯛꯀꯗ꯭ꯔꯥ ꯃꯌꯥꯝꯗꯨꯅ ꯎꯔꯀꯥꯟꯗ ꯑꯁ ꯅꯪꯒꯤ ꯑꯍꯟꯗꯨꯗꯤ ꯍꯥꯏ ꯇꯧꯗꯅ ꯑꯗꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨ ꯍꯥꯏꯅꯔꯛꯀꯗ꯭ꯔꯥ ꯈꯣꯠꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯦꯗꯤꯌꯥꯁꯤ ꯀꯤꯅ ꯂꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯍꯥꯏꯁꯤꯀꯣ ꯃꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯅꯩꯅꯐꯝ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯅꯦꯅ ꯍꯥꯏꯔꯦ ꯀꯣ ꯖꯁ ꯑꯅꯤꯅ ꯍꯥꯏꯔꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯀꯣꯔꯠ ꯑꯁꯤ ꯑꯔꯣꯟꯕ ꯇꯧꯐꯝ ꯅꯠꯇꯦ ꯀꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯒꯤ ꯑꯐꯣꯡꯕ ꯈꯟꯅꯐꯝ ꯅꯩꯅꯐꯝꯅꯤ ꯑꯔꯣꯟꯕ ꯅꯠꯇꯦ ꯍꯥꯏꯔꯦꯕꯀꯣ ꯑꯔꯣꯟꯕ ꯅꯠꯇꯦ ꯍꯥꯏꯔꯒꯗꯤ ꯑꯐꯣꯡꯕ ꯅꯠꯇꯦ ꯍꯥꯏꯔꯒꯗꯤ ꯅꯩꯅꯕ ꯀꯩ ꯁꯤꯅꯦꯕꯀோ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯁꯥꯒꯤ ꯌꯥꯅꯤꯡꯗꯕ ꯑꯄꯥꯝꯕ ꯃꯥꯅ ꯐꯣꯡꯗꯣꯛꯄ ꯂꯩ ꯀꯣ ꯖꯖꯒꯤ ꯋꯥꯔꯦꯞꯇꯨ ꯌꯥꯅꯤꯡꯗꯦꯅ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯁꯤꯅꯤ ꯃꯥꯏꯁꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯈꯟꯅꯔꯝꯕꯗꯗꯤ ꯑꯁ ꯑꯣꯔꯗꯔꯗꯨꯗꯤ ꯁꯤꯡꯅꯕ ꯌꯥꯗꯦꯌꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯧꯊꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯈꯔꯕꯨ ꯇꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔꯁꯦ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦꯅ ꯍꯥꯏꯕꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯐꯥꯎꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯌꯥꯅꯤꯡꯗꯗꯅ ꯅꯠꯇ꯭ꯔꯣ ꯃꯥ ꯍꯥꯌꯔ ꯀꯣꯔꯠ ꯆꯠꯂꯤꯁꯤꯡꯁꯦ ꯑꯄꯤꯜ ꯆꯠꯂꯤꯁꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯅꯠꯇꯅ ꯖꯖꯇꯨꯅ ꯃꯁꯤꯒꯤꯁꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯁꯤꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯁꯦꯜ ꯂꯧꯔꯒ ꯊꯕꯛ ꯇꯧꯔꯦ ꯌꯥꯗꯦ ꯁꯤꯒꯨꯝꯕ ꯃꯣꯏ ꯌꯥꯁꯟꯅꯈ꯭ꯔꯦ ꯁꯤ ꯌꯥꯗꯦ ꯀꯣ ꯗꯤꯕꯦꯠꯁꯦ ꯍꯦꯜꯗꯤ ꯗꯤꯕꯦꯠ ꯇꯧꯅꯧ ꯍꯥꯏꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯀꯣ ꯁꯤꯅꯤ ꯂꯥꯛꯏꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯁꯨ ꯖꯨꯗꯤꯁꯤꯌꯦꯜꯗꯁꯨꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯋꯥꯁꯤ ꯈꯔ ꯉꯥꯡꯅꯕ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯀꯥꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯀꯥꯟꯗ ꯖꯖꯁꯤꯅ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯅ ꯀꯦꯁꯁꯤ ꯃꯊꯪ ꯄꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯊꯕꯛꯁꯤ ꯌꯥꯡꯁꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯖꯁꯤꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯃꯥꯒꯤ ꯖꯖꯃꯦꯟꯁꯤ ꯄꯤꯅꯤꯡꯉꯥꯏꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯑꯕ ꯄꯤꯒꯗꯕ ꯐꯤꯕꯝ ꯑꯃ ꯎꯔꯛꯑꯕ ꯎꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯤ ꯐꯠꯇꯕꯁꯤ ꯌꯦꯡꯉꯨꯀꯣ
जजुगा नकनबा जजुगी मरी मता इमुंग मनुंग कना कना उकिल ओगे जे थीरे को अदु मा उकिल से ए तामनी ने खंगनी दा अदु उकिल से थीरे करिगिनो हारगदी ngसाई उकिल दुना मारा आई लेप कांदा मागी इमुंग मनुंग तागदी आई केसी पायररोय हायराने को क्लाइंट ओरिबा मीदुगी केनो उकिल ने हेना चावरे मंगोदे को पायररोय अदुना आई थादोएना हारगा अतोप कोर्ट अमदा मान ट्रांसफर तोए को अदुदी मागी ngसाई मांगोद लेरिबा ना माना नागो चथन बमयाम दुगी मागी मंगोद लेकिबा कोकटुदा अचुम बमयाम अमदुदी अदुम लोसल सकरने नत्रा जजमेंट पिबि यारोयबा सिगी से काय तोई कोर्ट तोई हुजि कोर्ट तौ सनबी अम ओइना तौरिबनी को मसिगी सी कमाय तौसिगे हो खनसी नेनसी को अदुगा मसिगो फजदबा थबक से तगुमसेबा को अदुना जसना खल्लिसी मागी असुम्बतु युफम ओरगा मारी माना पिदुइबनेबको जजमेंट से पिदुइनेबको अरो खंगना सानाबा इमुंग मनुंग येंगा माना अरो तो खितारगदी कराइदनो खोगी मागी सिस्टम अमल लेदिस काय जस्टिस सिस्टम काय सरगे जिंदा अदुना सिगुमसे अखो यारगै तोगदना होनगदबनी देन सेन खरगे दमक्तसु उकिल सिंगना सिगुम मसा योनबे फिमसे आई तोगदबा सुमेना खलेबको अदुना अइना अरोइबदा अइना हाइजबसे अदना जज दा मिंगचत थियम बिया बोफमदी कनामतना कमेंट पिनगुमसी को कनोदबु ओरसु सोशल मीडिया दबु ओरसु अमदबु ओरसु को अदुगा मसागी हिरमदुदा डिबेट तौनरगदी डिबेट तौरदी जज तुम तारकनी ओ मानो फादोना पॉइंट अमा हाइगी मानो ngangidu aina khangudini adumdi aina madugudu witness lobada witness madumadi hangaude gaina hairaga magi sumthokchanabagi kanmanduda yam leidana ko adaga akoina ngangi si sungaire government ki mitnakong oina wa mayam yaurine ko mitnakong ogeda mayam si kangbu omana madumi wa ngangalanu nganga akoina plan tori sing loi haido khrani gaina leidai ko simai haina basu yawe ko adu nati asengbadi masai akoina hairudi government chu tasanu mayam chu tasanu को अदुगा अखोइसे पुन्ना तामिनसी अदुगा पुन्ना खनमिनसी अदुगा अफबा थबक चखुरपा थबक अदु तौसी हाइबनेब को अदुना सिगी मायोक्ता थौक मयाम अमा तौबसी अखोइ उइ अदुना मसागी सुप्रीम कोर्ट की जज अनिना को जज अनिसी जस्टिस अनिना पीरिबा ngarang पिकिबा मागी कनोसे yam puari uba pot amani aduna hojikti kedore miam so dum open nenaba yai ana khanaba yai democracy ki saruk amani then akoina khalamba prejudice oina haiba ade police na hethingenba police na mayum da pha lakpa aduga police na cm tharaga somon he torokpa natra somon he torokpa aduga akoida lale hanba atawdana ba akoi kentok mayam do ngarang dagi di ko ni na ai sma to thamjagi okay maruina akoina court le riba matter ma khanaba yade madu haiba yade haidana थमलकांदा तोंगान तोंगान खुदोंग चाबा लौब कयामसु लेरमी हाइबनी मरमदी खनागदबा मीडियाना चंगछलगा मदुदा हन तौरकांदा करी करी अरानबा असोइबा लेरिब के हाइबदु खंगदोकनबा होनगदबा अदुगुंबा केसिंग अदु कोर्ट की मैटर ओइबनिना मदु सबजुडिस ओइ हारगा मदु खुदोंग चाबा लौब मयाम लेरबा अदु हौजिक्ति मदु कोकलगनी अदुगा अरानबा तौब सिंगिदी हारिबो वाफम सि हाइबदु रुलिंग से लाकु मतमदा खरम मखैदि नुवाइतबा फॉरमनी हाइबो वाफम असनी आई मखा तरकपसे जबुला सनिंगबसे जब अखोगी तोान तोान सिविल सोसाइटी ऑर्गेनाइजेशन की मिहुसिंग जो है इंक्लूडिंग जब होइसु मियाम की दमकता वा ngangliba adu khanabuda sharuga biriba अखोगी सिगी सेम प्लेटफॉर्म से तोान तोान थेंथांग क्यारेक्टर दुम याउबी खरबने अदुना अखोना सुम मयामदा कइगुंबा खरा अखोगी वारी सानिंगबा हाइनिंगबा अदुगा nganingba saninगबा मतमदा ब्रेक फाबा यामने इंपोर्टेंट ओइबा मैटर दि ओइबा अदु मदु कोर्ट लेरिबा केस नि कोन खारगा मयाम चंगसन बदे हेक ngमदा भाई बतारे अमरोमदना अमुक मयाम न होजिक ओजामतन पमनिखि भाई बतारे कोइन खनरिबा नैनरिबा मयाम सि मसिगी दमकते एक्स्ट्रा पैसा सरकार ने पिरक्तना और ओपोजिशन ने पिरक्तना तौबमते नते मियाम गी ओइना अफब पोरकनबगी दमकता करी करिन तौबो यारिबसे हाइबसी पुथोकनबगी दमकता मियाम बु मिट माइ ओहनबगी दमकता सरकार थोंग थिनबगी दमकता तौजरिबा मयाम सि अमुकसु मुक पगी मनिंग ngang मैम यावरीबने अखोइना करी खंगना से ngang सतना तौना थबुगी तौदरी हाइदना अदुबो ngasi बाउता nganaribo sanaribo मैम असदा मसिदा मरम ओरकांदा अखोगी सीएसओ द यावरीबा मियोइ सिंजिदा कुदोंग चादबा थ्रेटन लाकपा और यावदबदि नते अदुना हिरमसिगी मतंगदा असिगुंबा हाइबा तारे असिगुंबा सबजुडिस ओइबा मैटर मखनाबदा कशु काइदे हाइबा रुलिंग से लाकपा मतमदा सीएसओ यावबिरिबा मियोइ मोइना कइके थम्बिबे असे ओजान आहान मुंगता अखोई आहान निबु को कइनो चले अखोई की कइनोदा पब्लिक
ꯀꯩꯅꯣ ꯁꯤꯗꯀꯣ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯁꯤꯇꯤꯖꯟꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯔꯥꯏꯠꯐꯨꯜ ꯑꯣꯏꯕ ꯂꯣꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯅꯦꯕꯀꯣ ꯁꯤꯇꯤꯖꯟꯁꯤꯡꯁꯤꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯃꯅꯤꯄꯨꯔꯗ ꯊꯝꯖꯟꯕꯤꯀꯣ PAP ꯊꯝꯖꯜꯂꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯦꯔꯤꯌꯥ ꯀꯣ ꯄꯔꯃꯤꯁꯟ ꯐꯣꯔꯦꯅꯔ ꯂꯥꯛꯇꯕ ꯆꯪꯕꯗ ꯄꯔꯃꯤꯁꯟ ꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯗ ꯊꯝꯖꯜꯂꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯕꯤꯌꯥ ꯑꯀꯤꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯑꯦ ꯄꯨꯂꯤꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯝꯅꯃꯛ ꯅꯠꯇꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯃꯥꯁꯤ ꯙꯝꯀꯥ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯀꯤꯍꯜꯂꯒ ꯍꯥꯏꯔꯤꯕ ꯂꯥꯜꯂꯝꯃꯁꯨ ꯂꯥꯜꯂꯝꯗ꯭ꯔꯁꯨ ꯂꯣꯒꯤ ꯃꯈꯥꯗ ꯆꯠꯀꯗꯕꯗꯨꯗ ꯑꯅꯗꯔ ꯗꯣꯔꯋꯦꯗꯀꯣ ꯔꯤꯇꯔꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕꯤꯔꯤꯁꯤ ꯃꯗꯨꯝꯕ ꯇꯧꯕꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯄꯤꯂꯔ ꯑꯍꯨꯝ ꯂꯩꯔꯤꯕꯁꯤꯀꯣ ꯃꯤꯗꯤꯌꯥ ꯏꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯄꯥꯋꯔꯐꯨꯜꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯐ꯭रीडम ꯑꯣꯐ ꯑꯩꯈꯣꯏ ꯁ꯭ꯄꯤꯆꯁꯦ ꯁꯤ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯒ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯁꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯔꯥꯏꯠ ꯑꯃ ꯂꯩꯌꯦꯕ ꯔꯥꯏꯠꯁꯤ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟ ꯄꯨꯟꯖꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯕꯨ ꯍꯥꯏꯔꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯩꯅꯣꯁꯤꯅ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤꯁꯤ ꯐꯥꯖꯤꯜꯂꯦ ꯋꯤꯗꯥꯎꯠ ꯀꯟꯁꯦꯟ ꯑꯣꯐ ꯗꯤ ꯄꯨꯂꯤꯁ ꯀꯣ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯒ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯒ ꯁꯨꯝꯕ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤ ꯁꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯕ ꯂꯣꯁꯤꯡꯁꯤ ꯆꯠꯇꯕꯤꯗ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯔꯥꯏꯠꯁꯤꯡꯁꯦ ꯁꯤ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯁꯦ ꯁꯤ ꯃꯁꯤ ꯊꯦꯡꯅꯕꯤꯌꯨ ꯏꯁꯥꯒꯤ ꯁꯤꯇꯤꯖꯟꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯗ ꯃꯥꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯂꯩꯅꯦꯕ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯖꯁꯁꯤꯡꯒꯤꯁꯨ ꯃꯥꯒꯤ ꯕꯤꯌꯣꯟ ꯑꯗꯨꯒꯤ ꯂꯥꯏꯟꯗꯤ ꯍꯦꯟꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯅꯦꯕ ꯏꯟꯖꯤꯅꯤꯌꯔꯒꯤꯁꯨ ꯃꯥꯒꯤ ꯂꯩꯅꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤꯁꯨ ꯗꯣꯛꯇꯔꯁꯤꯡꯒꯤꯁꯨ ꯂꯩꯒꯅꯦꯕ ꯂꯥꯏꯟ ꯀꯩꯅꯣꯁꯤꯡꯁꯦꯀꯣ ꯍꯦꯟꯕ ꯌꯥꯗꯕ ꯇꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯁꯦ ꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯄꯗꯣ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯔꯥꯏꯠꯐꯨꯜ ꯀꯩꯅꯣꯗꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯤꯔꯒ ꯅꯠꯇ꯭ꯔꯒ ꯅꯝꯊꯔꯒ ꯂꯩꯕꯩ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯊꯣꯛꯂꯛꯏꯕ ꯑꯣꯔꯗꯔꯁꯤꯡꯁꯤꯗ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏꯕꯤꯔꯤꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯆꯤꯡꯁꯤꯟꯖꯔꯛꯑꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯅꯩꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯩꯅꯣ ꯔꯥꯏꯠꯐꯨꯜ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯈ꯭ꯔꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤ ꯀꯤꯒꯅꯨ ꯃꯤꯀꯞ ꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯍꯥꯏꯕꯤꯌꯨ ꯂꯥꯎꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯦꯟ ꯑꯅꯗꯔ ꯊꯤꯡ ꯏꯁ ꯗꯦꯠ ꯗꯤꯁꯀꯁꯟ ꯑꯃꯗꯤ ꯗꯤꯕꯦꯠ ꯍꯥꯏꯁꯦ ꯃꯁꯤ ꯔꯨꯝꯁꯦ ꯀ꯭ꯂꯣꯖ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯗꯤꯕꯦꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯏꯚꯟ ꯄꯥꯕ꯭ꯂꯤꯛꯅ ꯚꯣꯠ ꯊꯥꯗꯔꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯆꯠꯄ ꯂꯩꯕꯥꯛꯇꯗ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯈꯟꯗꯣꯏꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯍꯤꯡꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯔꯥꯏꯠꯐꯨꯜ ꯑꯣꯏꯕ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯦꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯎꯃꯅꯤꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯏꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯀꯣ ꯁꯤꯒꯨꯝꯕ ꯃꯈꯩꯁꯤ ꯄꯨꯊꯣꯛꯄꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯚꯥꯔꯠꯀꯤꯗ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤꯕ ꯃꯈꯩꯁꯦ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯗꯤꯕꯦꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯗꯤꯕꯦꯠꯁꯤꯗ ꯑꯐꯕ ꯐꯠꯇꯕꯗꯨ ꯅꯩꯅꯔꯒ ꯑꯐꯕꯔꯣꯝꯗ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯤ ꯅꯩꯅꯕꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯅꯝꯊꯔ ꯂꯩꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯃꯁꯤ ꯔꯥꯏꯠꯐꯨꯜ ꯀꯩꯅꯣꯁꯤ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯑꯩꯈꯣই ꯃꯁꯤꯒꯤ ꯉꯥꯡꯕꯒꯤ ꯃꯊꯧꯗꯨ ꯇꯥꯔꯦꯕ ꯑꯗꯣ ꯃꯁꯤꯒꯤꯗ ꯄꯋꯥꯔ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯕꯅꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤ ꯂꯤꯗꯔꯅ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯗꯤꯄꯥꯔꯠꯃꯦꯟ ꯇꯧꯕ ꯃꯁꯤ ꯉꯥꯡꯕꯒꯤ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯌꯧꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯋꯥꯏ ꯃꯦꯗꯤꯌꯥꯒ ꯖꯨꯗꯤꯁꯤꯌꯥꯔꯒ ꯐꯥꯎꯕꯗ ꯊꯕꯛ ꯇꯧꯕ ꯉꯝꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁ꯭ꯋꯥꯏꯗ ꯀꯔꯤ ꯂꯩ ꯀꯥꯏꯕ ꯗꯤꯕꯦꯠꯁꯤ ꯇꯧꯔꯒ ꯃꯁꯤ ꯀꯣꯔꯠꯇꯨꯅ ꯁꯣꯟꯕꯒꯤ ꯇꯧꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯩꯅꯕ ꯍꯧꯕ ꯌꯥꯔꯦ ꯀꯣꯔꯠꯇꯨꯒꯤ ꯂꯩꯔꯤꯕ ꯖꯖꯦꯁ ꯑꯣꯅꯔꯤꯕ ꯖꯁꯇꯤꯁꯁꯤꯡꯁꯤꯅ ꯁꯣꯟꯗꯅ ꯇꯧꯔꯤꯕꯅꯤ ꯅꯠꯇꯦ ꯄꯨꯈꯠꯂꯤꯕ ꯃꯤꯗꯨꯅ ꯁꯣꯟꯕꯅꯤ ꯁꯣꯜꯂꯤ ꯁꯣꯟꯗꯦ ꯄ꯭ꯔꯃꯥꯟꯕꯨ ꯁꯤ ꯃꯌꯥꯝꯁꯤ ꯅꯩꯅꯕ ꯌꯥꯏꯑꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯩꯅꯒꯗꯧꯔꯤꯕꯁꯤꯅ ꯄꯤꯌꯥꯔꯅ ꯐꯩ ꯑꯗꯨꯒ ꯅꯠꯇꯦ ꯐꯠꯇꯦ ꯄꯣꯄꯨꯂꯔ ꯒꯃꯦꯟꯗꯣ ꯑꯗꯨ ꯑꯃ ꯇꯧꯕꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯐꯠꯇꯦ ꯄ꯭ꯔꯣꯁꯀꯤ ꯃꯌꯥꯝ ꯑꯃ ꯀꯣꯟꯁꯀꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯁꯤꯟ ꯀꯣꯟ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯟꯅꯕ ꯅꯩꯅꯕ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯌꯦꯕ ꯀꯔꯤ ꯀꯥꯟꯅꯕ ꯅꯣꯏ ꯅꯩꯅꯔꯒ ꯑꯗꯨꯗ ꯃꯤꯅ ꯌꯦꯛꯅꯕꯅ ꯁꯤꯡꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯩꯅꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯅꯔꯁꯦꯕ꯭ꯔꯣ ꯊꯥꯡꯅ ꯇꯥꯅ ꯇꯧꯔꯒ ꯍꯦꯛꯇ ꯀꯨꯀꯤ ꯇꯨꯝꯅꯕ ꯍꯥꯠꯂꯨꯕ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯀꯨꯀꯤꯅꯁꯨ ꯃꯩꯇꯩ ꯇꯨꯝꯅꯕ ꯍꯥꯠꯄ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯣꯏꯗꯕꯗꯣ ꯑꯗꯨ ꯀꯣꯛ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯣꯛ ꯁꯤꯖꯤꯟꯅꯔꯕꯗꯤ ꯐꯣꯡꯗꯣꯛꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯐꯣꯡꯗꯣꯛꯅꯔꯕꯗꯤ ꯗꯤꯁꯀꯁꯟ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯂꯥꯎꯗꯅ ꯑꯃꯨꯛꯅ ꯌꯥꯔꯣꯏ ꯑꯅꯤꯔꯛ ꯌꯥꯎꯔꯣꯏ ꯌꯥꯡꯈꯩꯔꯛ ꯍꯨꯝꯐꯨꯔꯛ ꯆꯥꯝꯃꯔꯛ ꯂꯥꯎꯕꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤ ꯑꯩ ꯏꯁꯥꯒ ꯑꯣꯏꯅ ꯖꯨꯟ 18ꯒꯤ ꯗꯕꯜ ꯖꯨꯟ 13 ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯤ ꯈꯨꯗꯨꯝ ꯇꯥꯔꯒ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁꯇ
ꯚꯥꯔꯠ ꯁꯔꯀꯥꯔ ꯇꯥꯟꯅꯅꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯧꯗꯣꯛꯎꯕ ꯑꯩꯈꯣꯏ ꯆꯪꯉꯤ ꯁꯤ ꯑꯩꯁꯨ ꯀꯦꯝꯄꯦꯟ ꯑꯃꯅꯤ ꯑꯩꯒꯤꯁꯤꯁꯨ ꯗꯤꯕꯦꯠ ꯑꯃꯅꯤ ꯑꯔꯥ ꯑꯗꯨ ꯆꯨꯝꯗꯦꯗ ꯌꯥꯔꯣꯏꯗ ꯍꯥꯏꯅ ꯍꯦꯃꯟꯇꯅ ꯍꯥꯏꯕ ꯌꯥꯏ ꯀꯔꯥꯏ ꯃꯤ ꯂꯥꯛ ꯑꯃ ꯗꯦꯜꯂꯤ ꯆꯠꯄ ꯑꯣꯏꯊꯣꯛꯇꯦꯗ ꯑꯗꯨꯏ ꯁꯔꯨꯛ ꯑꯗꯨꯁꯨ ꯗꯤꯕꯦꯠ ꯑꯃꯅꯤ ꯑꯗꯨ ꯐꯣꯔ ꯑꯦꯟ ꯑꯒꯦꯟꯁ ꯅꯩꯅꯔꯒ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯥꯛ ꯑꯃ ꯗꯦꯜꯂꯤ ꯆꯠꯀꯗꯕꯅꯦ ꯍꯣꯏ ꯑꯗꯨ ꯇꯣꯛꯑꯁꯨ ꯑꯣꯏꯔꯅꯨꯁꯦꯕ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ꯭ꯔꯥ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯃꯦꯇ꯭ꯔꯤꯗ ꯀꯣꯀꯣꯃꯤꯅ ꯑꯃꯨꯛꯀꯣꯅ ꯐꯣꯛꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯧꯔꯕꯁꯨ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯜꯂꯛꯑꯦꯔꯒ ꯌꯨꯅꯤꯐꯥꯏꯗ ꯑꯣꯏꯔꯛꯏꯕꯅꯤ ꯇꯧꯕꯗꯤ ꯃꯈꯣꯡꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯗꯤ ꯂꯦꯞꯄꯤꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯥꯟꯁꯤꯗ ꯒꯣꯔꯃꯦꯟꯇ ꯆꯥꯟꯁ ꯑꯃ ꯑꯣꯏꯅ ꯄꯤꯔꯁꯤ ꯀꯣꯀꯣꯃꯤꯅ ꯄꯣꯏꯟ 13 ꯄꯤꯔꯦ ꯑꯃꯨꯛꯀꯣꯅ ꯀꯌꯥꯅꯣ ꯄꯤꯔꯦ ꯐꯣꯛꯁꯅ ꯄꯤꯔꯦ ꯄꯔꯃꯥꯟꯕꯨ ꯑꯁꯤ ꯒꯣꯔꯃꯦꯟꯅ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯇꯧꯔꯝꯗꯥꯏꯒꯤ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯕ ꯍꯥꯏꯅ ꯂꯩꯗꯅ ꯅꯪꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯂꯧ ꯏꯪꯈꯣꯜꯗ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯗꯨ ꯇꯧꯗ꯭ꯔꯕꯣꯏꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯧꯗ꯭ꯔꯕꯣꯏꯗꯤ ꯊꯕꯛꯁꯦ ꯍꯥꯞꯇ꯭ꯔꯕꯣꯏꯗꯤ ꯋꯥ ꯂꯧꯊꯣꯛꯇ꯭ꯔꯕꯣꯏꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯑꯥꯏꯟꯒꯤ ꯑꯦꯛꯁꯟ ꯂꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯂꯤꯒꯦꯜ ꯅꯣꯇꯤꯁꯀꯤ ꯇꯥꯏꯞꯇ ꯄꯤꯔꯦ ꯇꯥꯡ 3ꯗ ꯃꯌꯥꯝꯁꯦ ꯈꯪꯉꯝꯃꯅꯤ ꯁꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯗꯤ ꯑꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏ ꯂꯧꯔꯝꯃꯅꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯣ ꯇꯧꯔꯒ ꯅꯩꯅꯕꯒꯤ ꯐꯣꯟꯅꯤꯀꯣ ꯑꯗꯩꯗꯤ ꯊꯥ ꯑꯃ ꯉꯥꯏꯔꯅꯤ ꯀꯔꯤꯝ ꯇꯧꯔꯛꯑꯔꯣꯏ ꯖꯨꯟ ꯌꯧꯔꯛꯑꯅꯤ ꯑꯗ ꯇꯧꯔꯦ ꯁꯤꯗꯤ ꯕꯦꯔꯥ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯗꯨꯁꯨ ꯅꯩꯅꯔꯛꯑꯅꯤ ꯄꯣꯂꯤꯁꯤꯁꯦ ꯀꯃꯥꯏꯅ ꯄꯨꯟꯗꯣꯏꯅꯣ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯅꯩꯅꯔꯒ ꯊꯣꯛꯑꯦꯕ ꯑꯗꯨꯗ ꯑꯃꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯔꯨꯂꯤꯡꯒꯤ ꯈꯪꯗꯦ ꯑꯣꯄꯣꯖꯤꯁꯟ ꯈꯪꯗꯦ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯃꯕꯁꯤꯡꯅ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯇꯧꯒꯗꯕꯅꯤ ꯀꯥꯏꯁꯨꯝꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯕ ꯄꯨꯟꯕꯗꯨꯗꯤ ꯁꯨꯛꯄꯨꯟ ꯄꯨꯜꯂꯣꯏ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏ ꯄꯨꯜꯂꯣ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯃꯒ ꯁꯦꯝꯃꯣ ꯉꯝꯗ꯭ꯔꯒꯅ ꯇꯣꯛꯊꯣꯛꯑꯣ ꯑꯗꯨꯗ ꯄꯨꯜꯂꯣꯕ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝꯗꯨ ꯃꯇꯨꯡꯏꯟꯕꯤꯒꯦ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯀ ꯍꯥꯏꯗꯅ ꯄꯨꯟꯅꯅꯕꯗꯤ ꯃꯣꯏꯅ ꯇꯧꯒꯗꯕꯅꯤ ꯇꯧꯁꯨ ꯇꯧꯗꯦ ꯑꯣꯀꯦ ꯑꯣꯖꯥꯃꯟꯇ ꯉꯔꯥꯡꯒꯤ ꯔꯨꯂꯤꯡꯁꯤꯗ ꯑꯣꯖꯥꯃꯟꯇ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯦꯁ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯕꯥꯛꯀꯤ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯏꯔꯝꯃꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯊꯣꯛꯂꯛꯄ ꯑꯣꯔꯗꯔꯗꯨꯗ ꯌꯦꯡꯉꯀꯥꯟꯗ ꯃꯗꯨ ꯔꯤꯄꯣꯔꯇꯤꯡ ꯑꯌꯥꯝꯕ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯕꯖꯨꯗꯤꯁ ꯃꯦꯇꯔꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯈꯟꯅꯕ ꯌꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯌꯥꯔꯦ ꯃꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯑꯁꯤꯅ ꯔꯤꯄꯣꯔꯇꯤꯡ ꯁꯤꯁꯇꯦꯝꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯅ ꯄꯤꯕ ꯔꯥꯏꯠꯁꯦ ꯄꯥꯝꯗꯕꯗꯒꯤ ꯍꯥꯌꯔ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒ ꯍꯥꯌꯔ ꯀꯣꯔꯠꯇꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯤꯔꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯅ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯋꯥꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯌꯥꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯔꯨꯂꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯝꯕꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯒꯤ ꯂꯧꯔꯛꯏꯕ ꯃꯦꯇꯔꯁꯦ ꯁꯕ ꯖꯨꯗꯤꯁꯤꯌꯜꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯀꯣ ꯁꯕ ꯖꯨꯗꯤꯁꯤꯌꯜꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯀꯦꯁ ꯑꯃꯒꯤ ꯃꯦꯔꯤꯠꯀꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯄꯤꯕꯁꯦ ꯁꯕ ꯖꯨꯗꯤꯁꯅꯤ ꯍꯥꯏꯕꯅꯦ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯤꯁే ꯆꯨꯝꯃꯤꯀꯣ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯕ ꯍꯥꯏꯕꯗꯤ ꯀꯣ ꯁꯤꯅꯤ ꯃꯦꯔꯤꯠꯀꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏ ꯄꯤꯗꯣꯏꯁꯦ ꯀꯣꯔꯠꯇ ꯂꯩꯕ ꯀꯦꯁ ꯑꯃ ꯀꯣ ꯑꯗꯨꯒꯤ ꯃꯦꯔꯤꯠꯇꯨꯅꯦꯕ ꯑꯩꯈꯣꯏ ꯅꯩꯅꯗꯣꯏꯁꯦ ꯅꯩꯅꯕꯗꯣ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯍꯦꯛ ꯅꯩꯅꯔꯨꯔꯒꯗꯤ ꯁꯕ ꯖꯨꯗꯤꯁ ꯑꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯏ ꯁꯤꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯕ꯭ꯂꯤꯁꯤꯡ ꯐꯣꯡꯕ ꯄꯥꯎ ꯐꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯕ ꯑꯃ ꯇꯧꯕ ꯐꯣꯡꯕꯁꯤꯡꯁꯦ ꯑꯁꯤꯁꯨ ꯁꯕ ꯖꯨꯗꯤꯁꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯈꯤ ꯑꯃ ꯃꯣꯏ ꯋꯤꯅꯦꯁ ꯑꯃ ꯂꯥꯛꯑꯦ ꯋꯤꯅꯦꯁꯀꯤ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯉꯒ ꯃꯥꯅ ꯀꯣꯔꯠꯇ ꯍꯥꯏꯈꯤꯕꯗꯨ ꯀꯩ ꯍꯥꯏꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯍꯥꯏꯕꯁꯨ ꯁꯕ ꯖꯨꯗꯤꯁ ꯑꯣꯏꯅ ꯂꯧꯋꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯁꯤꯅꯦꯕ ꯀꯣꯔꯠꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯂꯩꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯀꯣꯛꯍꯟꯕ ꯉꯝꯃꯅꯤꯅ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯅꯤ ꯐꯥꯔꯀꯥꯟꯗ ꯀꯩꯗꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯅꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 19 ꯀ꯭ꯂꯣꯖ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯇꯨꯔ ꯀꯌꯥꯅꯣ ꯁꯤꯔ ꯇꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯔꯤꯖꯅꯦꯕꯜꯗꯣ ꯑꯩꯈꯣꯏ ꯔꯤꯖꯅꯦꯕꯜ ꯔꯤꯁꯇ꯭ꯔꯤꯛꯁꯟꯁꯦ ꯃꯁꯤꯅ ꯌꯥꯗꯦ ꯍꯦꯛꯇ ꯍꯥꯏꯅꯦꯕꯀꯣ ꯌꯥꯗꯦ ꯅꯪ ꯀꯣꯔꯠ ꯀꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯦꯕꯀோ ꯑꯗ ꯀꯣꯔꯠꯀꯤ ꯑꯃꯨꯛꯁꯨ ꯀꯩꯗꯧ ꯈꯪꯕ꯭ꯔꯥ ꯀꯣꯔꯠꯀꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤꯕꯨ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯀꯣ ꯑꯩꯈꯣꯏꯒꯤ 1971 ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯀꯣꯔꯠꯇ ꯁꯤꯡꯅꯔꯨꯔꯗꯤ ꯍꯥꯏꯕꯗꯤ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯗꯨ ꯃꯣꯏꯅ ꯏꯟꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯆꯠꯅ ꯁꯕ ꯖꯨꯗꯤꯁ ꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝ ꯐꯣꯡꯕꯒꯤ ꯅꯪ ꯃꯊꯛꯇ ꯀꯟꯇꯦꯝ ꯑꯣꯐ ꯀꯣꯔꯠ ꯂꯧꯈꯠꯂꯗꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯁꯣ ꯀꯣꯔꯠ ꯅꯣꯇꯤꯁ ꯊꯥꯔꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯤ ꯇꯧꯋꯦ ꯇꯧꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯕꯣꯏꯅꯤꯡꯉꯦꯕ ꯆꯨꯝꯕꯣꯏꯅꯤꯡꯉꯦꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯣꯡꯉꯤꯕ ꯄꯣꯠꯇꯨ
ꯖꯁꯅ ꯌꯥꯅꯤꯡꯉꯛꯇ꯭ꯔꯕꯅꯤꯅ ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏꯗꯤ ꯂꯣꯒꯤ ꯃꯔꯝꯗ ꯈꯪꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯣꯔꯤ ꯍꯥꯏꯕ ꯑꯃ ꯆꯨꯝꯃꯦꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯣ ꯂꯥꯜꯂꯦꯅ ꯍꯦꯛ ꯍꯥꯏꯖꯩꯕꯀꯣ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯔꯣꯏ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯔꯦ ꯈꯣꯠꯆꯔꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯖꯕ ꯆꯠꯂꯦꯕ ꯀꯣꯔꯠꯇ ꯆꯠꯂꯒ ꯑꯣꯄꯟ ꯀꯣꯔꯠꯇ ꯍꯥꯏꯖꯕ ꯌꯥꯎꯏ ꯆꯦ ꯑꯣꯏꯅ ꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯅꯦꯕ ꯂꯩꯔꯤꯁꯤꯡꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯖꯁꯇꯤꯁ ꯑꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯂꯨꯝꯗꯨꯃ ꯂꯧꯊꯣꯛꯄꯤꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤꯗꯨ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯄꯥꯎꯃꯤꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯎ ꯂꯧꯔꯤꯕ ꯄꯥꯎ ꯈꯨꯂꯧꯗꯣ ꯑꯃꯁꯨ ꯂꯩꯀꯣ ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯅꯕ ꯄꯥꯎ ꯈꯨꯏ ꯑꯃ ꯗꯤꯐꯦꯃꯦꯁꯟꯒꯤ ꯃꯑꯣꯡꯗ ꯑꯃ ꯑꯗꯦꯟ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯏꯒꯤꯁꯤ ꯀꯦꯁꯀꯤ ꯃꯦꯇꯔꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯅꯕ ꯃꯌꯥꯝ ꯈꯪꯃꯤꯟꯅꯅꯕ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯔꯤꯄꯣꯔꯇꯤꯡ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯔꯤꯄꯣꯔꯇꯤꯡ ꯑꯅꯤꯁꯤ ꯌꯥꯝꯅ ꯄꯥꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯝꯕ꯭ꯔꯦꯟ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯥꯕꯅꯤ ꯀꯔꯤꯝ ꯀꯥꯟꯗꯁꯨ ꯃꯁꯤ ꯗꯤꯐꯦꯃꯦꯁꯟ ꯂꯥꯛꯑꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯂꯥꯛꯄ ꯌꯥꯏꯀꯣ ꯗꯤꯐꯦꯃꯦꯁꯟꯗꯗꯤ ꯊꯤꯡꯗꯦꯕ ꯃꯥꯒꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯔ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯔꯝ ꯆꯨꯝꯅ ꯍꯥꯏꯅꯁꯨ ꯍꯥꯏ ꯌꯥꯗꯕ ꯑꯗꯨꯝꯕ ꯈꯔꯁꯨ ꯌꯦꯡꯕ ꯇꯥꯏꯌꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁꯁꯦ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯑꯗꯨꯒ ꯗꯤꯐꯦꯃꯦꯁꯟꯗꯁꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯑꯅꯧꯕ ꯃꯥꯌꯣꯛ ꯑꯃ ꯂꯥꯛꯑꯅꯤ ꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯂꯥꯛꯑꯒꯗꯤ ꯗꯤꯐꯦꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯁꯨ ꯑꯅꯧꯕ ꯃꯥꯌꯣꯛ ꯑꯃꯗ ꯂꯥꯛꯑꯅꯦꯕ ꯆꯦꯟꯖ ꯇꯧꯔꯅꯦꯕ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕ ꯑꯃ ꯇꯧꯕ ꯌꯥꯗꯕꯁꯦ ꯗꯤꯕꯦꯠꯅꯤ ꯗꯤꯁꯀꯁꯟꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯥꯜ ꯁꯤꯕꯅꯤ ꯑꯃ ꯇꯧꯕꯅꯤ ꯃꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯆꯨꯝꯕꯕꯨ ꯑꯩꯅ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯂꯦꯞꯄ ꯌꯥꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯃꯦꯗꯤꯌꯥꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕ ꯉꯝꯗꯦꯕ ꯑꯣꯟꯂꯤ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯈꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯦꯛꯁꯄꯣꯖꯇꯨ ꯇꯥꯔꯒ ꯃꯌꯥꯝꯗꯨꯅꯁꯨ ꯖꯖꯃꯦꯟ ꯇꯧꯕ ꯄꯣꯠꯇꯤ ꯃꯥꯅ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯔꯒꯗꯤ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯖꯁꯅꯨ ꯑꯗꯨꯒ ꯇꯁꯦꯡꯕꯗꯨꯗꯤ ꯆꯩꯔꯥꯛ ꯐꯪꯒꯗꯣꯏꯗꯨꯗꯤ ꯀꯣꯔꯠꯅ ꯄꯤꯕ ꯆꯩꯔꯥꯛꯇꯨꯅ ꯂꯦꯞꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯖꯦꯜ ꯊꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯆꯨꯝꯗ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯄꯥꯎ ꯏꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯣꯏ ꯀꯣꯔꯠ ꯆꯠꯂꯨꯔꯒꯁꯨ ꯑꯣꯄꯟ ꯀꯣꯔꯠꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯣꯏ ꯉꯥꯡꯅꯕꯁꯨ ꯐꯣꯡꯕ ꯌꯥꯗꯕꯕꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯎꯃꯤꯒ ꯊꯥꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯊꯥꯗꯕ ꯌꯥꯔꯔꯣꯏ ꯅꯨꯡꯉꯥꯏꯕ ꯀꯦꯁ ꯃꯌꯥꯝꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯍꯥꯏ ꯀꯣꯔꯠꯁꯨ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯝꯒꯗꯥꯏꯅ ꯈꯜꯂꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯁꯤ ꯇꯥꯗꯅ ꯈꯣꯠꯇꯅꯀꯣ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯥꯗꯅ ꯌꯦꯡꯉꯒ ꯉꯥꯡꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯄꯥꯕ꯭ꯂꯤꯛꯀꯤ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯄꯥꯎ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯐꯣꯡꯕ ꯑꯗꯨꯝ ꯌꯥꯔꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯦ ꯉꯁꯥꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯅꯩꯅꯍꯜꯂꯦꯕ ꯃꯤꯌꯥꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯦ ꯀꯩꯅꯣ ꯗꯤꯕꯦꯠꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯂꯥꯏꯔꯤꯅꯤꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯍꯥꯎꯁ ꯑꯃ ꯂꯩꯔꯦ ꯍꯥꯎꯁ ꯑꯃ ꯂꯩꯀꯥꯟꯗ ꯔꯨꯂꯤꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯣꯄꯣꯖꯤꯁꯟꯒ ꯔꯨꯂꯤꯡꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯃꯅ ꯀꯩꯗꯧꯔꯤ ꯑꯃꯅ ꯉꯁꯥꯏ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯒꯤ ꯑꯃꯁꯤꯅ ꯕ꯭ꯔꯦꯛꯅꯦ ꯑꯣꯄꯣꯖꯤꯁꯟꯅ ꯕ꯭ꯔꯦꯛꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯅꯤ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯨꯂꯤꯡꯒ ꯇꯧꯕ ꯊꯕꯛꯁꯦ ꯐꯩꯌꯦꯅ ꯍꯥꯏ ꯉꯝꯗꯦ ꯀꯩꯅꯣ ꯀꯥꯟꯗ ꯃꯥꯒꯤ ꯂꯨꯞꯍꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨ ꯃꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯨꯒꯤꯗꯣ ꯂꯨꯞꯍꯣꯜ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯑꯦꯅ ꯑꯃꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯑꯃ ꯔꯨꯂꯤꯡ ꯍꯥꯏꯕ ꯑꯃ ꯊꯝꯂꯝꯃꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯆꯨꯝꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯃꯤ ꯑꯃ ꯇꯣꯂꯣꯞ ꯄꯤꯔ ꯊꯝꯃꯤ ꯈꯪꯕ ꯃꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦꯅ ꯍꯥꯏꯅꯈꯤꯕ ꯂꯩ ꯁꯤꯅꯦꯕꯀோ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯃꯤꯌꯥꯝꯒꯤ ꯈꯟꯅꯐꯝ ꯅꯩꯅꯐꯝꯁꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯣꯏꯔꯦ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯒꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯒꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯅꯀꯣ ꯑꯗꯨ ꯄꯔꯝ ꯆꯨꯝꯅ ꯑꯩꯈꯣꯏ ꯑꯐꯕ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯦꯜꯂꯒ ꯗꯤꯕꯦꯠ ꯇꯧꯅꯁꯦꯕ ꯐꯖꯅ ꯗꯤꯕꯦꯠ ꯇꯧꯅꯁꯦ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯅ ꯄꯤꯔꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯦꯁ ꯑꯃ ꯂꯥꯛꯑꯦ ꯀꯦꯁꯇꯨ ꯂꯥꯛꯏꯕ ꯀꯦꯁꯇꯣ ꯑꯗꯨꯒꯤꯗꯨ ꯈꯤꯇꯪ ꯀꯣ ꯈꯟꯊꯍꯟꯅꯤꯡꯉꯤ ꯀꯣ ꯃꯥꯅ ꯇꯧꯔꯤꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯃꯤꯗꯨꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯣ ꯇꯧꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥ ꯎꯀꯤꯜ ꯅꯦꯛꯄ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯇꯧꯕ ꯉꯝꯃꯒ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯐꯖꯗꯦ ꯀꯥꯏ ꯍꯥꯏꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯄꯤꯅꯁꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕꯀꯣ ꯁꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯁꯤꯅ ꯂꯥꯏꯔꯕꯁꯤꯡ ꯀꯃꯥꯏꯅ ꯅꯩꯈꯥꯏ ꯈꯪꯕ꯭ꯔꯥ ꯀꯣꯔꯠꯇ ꯌꯦꯡꯁꯦꯕꯀꯣ ꯀꯣꯔꯠ ꯀꯃꯥꯏꯅ ꯅꯩꯈꯥꯏꯒꯦꯁꯤ ꯌꯦꯡꯉꯣꯕ ꯃꯥꯗꯤ ꯀꯔꯣꯔꯄꯇꯤꯅꯤ ꯀꯔꯣꯔ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯅꯤ ꯀꯣ ꯑꯗꯨꯅ ꯀꯥꯏꯗꯒꯤꯕꯨ ꯂꯥꯏꯔꯕ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯊꯥꯖꯤꯟꯒꯅꯦꯕ ꯑꯗꯣ ꯄꯥꯔꯇꯤ ꯁꯦꯝꯖꯤꯜꯂꯛꯀꯅꯦꯕ ꯄꯥꯔꯇꯤ ꯁꯦꯝꯖꯤꯜꯂꯅꯤꯀꯣ ꯄꯥꯔꯇꯤ ꯁꯦꯝꯂꯀꯥꯟꯗꯨꯗ ꯀꯩꯗꯧꯔꯦ ꯃꯥꯒꯤꯗꯤ ꯎꯀꯤꯜ ꯂꯩꯇꯦ ꯎꯀꯤꯜ ꯅꯦꯛꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯎꯀꯤꯜ ꯅꯦꯛꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯃꯥꯅ ꯀꯣꯔꯠꯇ ꯀꯧꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯖꯕ ꯄꯣꯠꯇꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯥꯏꯔꯕ ꯃꯤꯗꯨꯕу ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯅ ꯎꯀꯤꯜꯒꯤ ꯈꯨꯠꯊꯥꯡꯗꯨꯗ ꯅꯩꯗꯣꯏꯅꯦꯕ ꯀꯣꯔꯠꯇ ꯀꯥꯔꯛꯑꯣ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯒꯤꯗꯤ ꯎꯀꯤꯜ ꯅꯦꯛꯇꯕꯒꯤ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨꯒꯤ ꯆꯩꯐꯨ ꯃꯌꯥꯝ ꯑꯃ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ
madu kok na bagi damak tasu court kisu pamai lete bad nate ko legal aid oh legal aid lai ni adu ki port lai ni ko adu su yang bigidam ne ba ko adu aduna amaduna sajau pai ba sing sina sai lo se moi khak gi or boi ninge ba ko moi na loi lei ba ya dong ma khalle ba ko masi ki port se masi jo khoina social media da nei na ba yar ga di mara tawri ba thabak se to ma ko bok suna tawri ba thabak se lair ba mi sigi khudong sa ba laur ga mana mai pak ne na tawri mi ga ra di मैम लोग खमीना अदुगदी अखोगी इना खुनब खरना लो सिमुई मखुतो लेरबोय निंगिजे मसे थुवाइब ngamne खलेबको आइना अकोनबदा आइना हाइजनिंग बा मखले हौजक्ति सुप्रीम कोर्ट की क्लियर कट मागी पोर्ट अमा अखोई मीडिया र थोरे हाइरे को मीडिया र थोरे को केस अमा मै लेननि थोरे थोरा कांदा मदु केसी अखोई कनुना हाई कोर्ट अमना तारिब राइदो अदुगी मायोक्ता लापा कोर्ट केसता लाइने नत्रा हाई कोर्ट ना पीरिबा जजमेंट तो यारोय हाइने बको अदु सुमजे हाइरमने बको अदुना होजेक्ति कदरे मियामगी खनाबन नैना हलु मियाम रक्तसु नैना हलु अदुगा देन अखोगी सिगम प्लेटफॉर्म अमदा पब्लिक प्लेटफॉर्म सिको पब्लिक प्लेटफॉर्म नि को खोई फमिजे ngasi SK gi प्लेटफॉर्म ने लोबि नो बको पब्लिक प्लेटफॉर्म नि आइना ngangi पब्लिक प्लेटफॉर्म ने बको पब्लिक प्लेटफॉर्म दा नैना बदा जजसिंग नत्रको जुडिशरी कांगु सिना नोइना कुथिंगन गनु हाइरामने मनिंग तमलो हाइने बको सिबु करी कवी सिबु डेमोक्रेसी कवी सिने बाइरे सिको अना डेमोक्रेसी से इंडिया की डेमोक्रेसी से अखोय पुना मंगना नुंगाइना अखोय कदोसी मदगी महौगु लोमिनसी अदुगा देन फत्ता फत्ता बसिंगनि मखुता अखोय म्याम सुंसन रग लेमिनसेना आइसमा हाइनि ओके डेमोक्रेसी की यामना कोगी फजब महाउसिंगी मनुंगदा फ्रीडम ऑफ स्पीच एंड एक्सप्रेशन है बतारे मसीगी मरुमदा मियामना फंगदब राइट सिंगदु मदुदे हेना कोगी चिसन हन भाई बतारे आई मखा तारक पसे अरोय बोइना जाउ बदल सनिंग मसे जबो सिविल सर्जन लेबा हाबे सिदबु तोवान तोवान बा गवर्नमेंट की अगेंस्ट ngang बा गवर्नमेंट की पॉलिसी प्रोग्राम द नुआइ तबा गवर्नमेंट ना कइगुम कांगलुप अमदा और मफम अमदा येंगबा मियेंग दु नुआइ तबदगी कोगी गवर्नमेंट की मायोक्ता ngang मधुदा हे कोगी लेबाक की मायोक्ता ngang मालहन्नबगी कोगी एंटी इंडिया एंटी नेशन फीलिंग्स अमा हे टेक तौशन पे याना भी होनर पोसुम याव हाइतारे सुगुम मतांग असिददी अखोगी सुगुम असिगी सबजुडिस ओइबदा डिबेट तौरे याय खनब काइदे हाइबा सिदा करम माइना पुशलक याबगे मैन लेन याबगे होय एंटी नेशन ओइ हाइबदु एंटी नेशन ओइद्र फावबदा अदुगुम टेक तु नफसन नब होनर पाइबा तारे कमाय थंबे मसीगी मतांग सिदनी अखोय होजिकी मणिपुर की मेथड की लाक्रिबा कॉन्फ्लिक्ट सिदा अखोगी खंगखंगदना अखोगी मैतै सिंगदको स्पेशली मैतै सिंगी कम्युनिटी सिंगदा मफम मरी दे क्वेश्चन लगा लांदारागा अखोजी चेलक्तना इमा इबेन सिंग म्याम अदु तौदना अखोय आंगांग सिंग म्याम सु सोको पनबा सिबा म्याम यावरे को प्रॉपर्टी म्याम डिस्ट्रॉय तौरे सुमाइन तौदन ngasi बाव सही अनि को सही अनि हेंजले मसी पब्लिक की अखोगी लैरिबा मणिपुर लैरिबा प्रजा सिंगे को अखोय मैतै दो ओइना चलगन सेबा अदर कम्युनिटीज अखोय लेमा खेस पब्लिक खोलाव म लावबा पब्लिक खोलाव लावसिदा अखोगी मणिपुर की लैरिबा टेरिटरी काई हंदबा अमदी डिफेंस तौरगा लैरगा अखोगी लैरिबा राइटफुल सिटीजन अमगी क्लेम दु ngasi baw to lai ko mayam si so mayam na loi haibi akhoi ngasi phambi ba anjing so hairi ade any channel la hairi ba ko masi pochi akhoi coexist toro phajana hingminna na ba progressive manipur oina ba ngasi lauro lai ba adubu ngasai on the other hand akhoi gi ngasai gi haibi ba anti nation anti national haiba anti government gi kaino si tek si hapchan ba gi kaino da some kind of some group natra some kaino ko pressure building group anti government oirubagi anti nation tahana honar pa yes what that's what like to adumain tawraga id mayam am ek mayam am panchandana agi icham chamna leijaramba id public am oin leijaram du ngasai gi akhoi gi sugnu da hairo shiro da hairo chuchampur hairo akhoi gi irei cha kana no ma sumain to sumaina tamchina kaino tawre tale sumain to terrorist ma kaina kapsal lakta khotta ko ki kaino ma kaina tawda chele khole hasida emotional sentiment amaga yauna id khulai pai da su chaikom pai su utubam pai su madugi du defend tawna ma chatkiba ma khaito yes adugi kaino ma khai sida akhoi gi leirba younger generation ma kai sida akhoi leba ki oiba petroleum ji kaino ni ko akhoi gi high pochi manipur gi akhoi gi ngam kai sida lanchal lakpa illegal immigrant adi imai ben singda some jiri incident ko I think sing biya adagi akhoi gi site one da low khaw lei jabi ko sunya leikre kapa ga aduga yam wana leiba sara tale hinjam yam ma si kaino taw singi emotion sentiment sida akhoi leiba cha sing thoga defense tawna thok matam sida
anti nation nat anti government nat anti kaino gi tahan be po chida ek myam pan chilaga lak pasi ngasi di koi haiba supreme court ke kaino sida puchin jarak tar di citizen ama oibagi self defense ko babung chen khangbi ram self defense ke kaino sida natraga akoi gi anti kaino oiba public oiba poching myam chathab sida yaning ti haiduna koi na jing chokthu ga ngasi hai khu myam do adu ona taina bo rom da ko tahan bagi mong da su myam ma ngasi thingnari ba ko masi lai poching chi supreme court na hai ba pochi da di debate tawbiu amadi akoi rightful oiba citizen amagi magi ngakthok pa ya ba article myam lai re ba ko adum ba pochi pukhat piraga nainaraga public sida phongdok piu hai bane amadi we judiciary system sida su ahung ma chen samla an biu hai bane aduna leibak ki oiba issue da peaceful lama purakani amadi after all nobody is above law laktoi ne bako nasai hai gba tau phim yam chi aduna law gi matung ina hai ba poching chi chatrak po matam da mikap thok piu hai bane ba nasai in pan mikap thok rightful oi ba ko citizen gi claim manipur da laisunu delhi da laisunu pune da laisunu tamil nadu laisunu adu citizen ama oi be constitution ma kha si rightful claim do मुथत पे यारोय नमदा पे यारोय अमदि मणिपुर ची लाप थोय देना नत्रगा कैनो तोय देना सरकार माना दि नत्रगा पॉलिटिकल बेसिस ता खाइदोक पे यारोय हाइबने लो ददि अमत ओय दोइनि को बीजेपी ओइसुनु कांग्रेस ओइनु एनपीपी ओइसुनु डीसी ओइरमसुनु आईपीएस ओइसुनु को अदगी एनी अचो सांग ओइसुनु ngसागी तवा हागिबा सिंजाव पाइबो ओइसुनु कोटा लाक्तोइनि अदुगी पोतो लाक्नबा लंबी मरिक चुंबा क्लियर विदाउट एनी करप्शन अदि यामना मरिक चुंबा लोगी कैनो दो चथबियो हाइबनेबा अदु मसिगी पोची मणिपुर चिंगछलक तारे अखोइदि सही हेन अनि हेन वारामनी अदु सी सिस्टम सी हौजिक मुन्ना कैनो तोर मयाम चंगना कैनो तोर दिल्ली द पुखलगा हाइबा पोचिंगजे अचुम मरिक चुंबा मा अथु मथमदा पुथोकपियो हाइगा सुमाइन थमजे ओके मरुइना तोवान बा कोगी तेंखांग क्यारेक्टर हाइबा तारे मणिपुर थोकले बिरांग असिगा मेलेना तोवान बा टेक अमा तपसलगा फागिबा पुनगिबा हौजिक कोर्ट लेरिबा कोर्ट की मैटर सिंग दु हौजिक ती पुथोगा खनाबा यारे मसी चुम्मीब्रा लालिब्रा नत्रगना मसी करम लाखिबनो हाइब्रा चिंगबो सिंग दु खनाबा यारे ngaraंग रुलिंग असिना अदुबु ख्वाइदगी फबा ऑफम अमदि हाइबा तारे सबजुडिस ओय हाइबा ऑफम डिसीजन न कांदा अरानबा किया कुपसन न बोनाबा मसी खुदोंग चाबा लौरम किया दु ngasiदगिदि ngaraंग रुलिंग अदुगी मतुंग दगिदि मदु लौबो यारारोय हाइबनि अदुगा मरु ओइना प्रेस मीडिया तु तोवान फिल लेरिबा मियाम कोई म्याम पुनम मना हाइबा तारे मसिगी खुदोंग चाबा से खंग तारगदि अखोइना मदु कोर्ट ले ngang यारोय हाइबा चिंगबा इवन असेंबली दबा हारिबा वफम सिंग असि अखोइना हौजिकति इंपोर्टेंट ओइबा इशू ओइबा तारगदि मदु खनबा यारे मियाम द खंगनबा यारे मियाम द खंगनबा तारगदि मदुगी ओइबा तोंगानबा अफबा फॉल मदम लाकनी अदुगा ख्वारी मरु ओरिबदि जस्टिस हाइबा छिदि दुमक लेंगन लेगनी मदुदी कोर्ट पिरकनी अदुमकपु मदु जस्टिस दु लाक्त्रिङैदा अखोइना ले कोर्ट लेबा केस तु खनबा ngangnaba saknaba kamaina lakpano kamaina purakpano haibasi अखोइना मु खनबा याब खुदोंचाबा पिरकपा सिना मियाम gi ओरदि मसी ख्वारी खुदोंचाबा म ओइगनि हाइगा सि ओरदि द मणिपुर फासी मतां लोसेजरगे हाइ थरमसिदा पेंडिस अगुमोना सेउ याबिन थर फोंचरी थैंक यू मसुदि ngasi द मणिपुर फासी सरम मसी थरमसि क्रम तो दो खरि पिबे पिबे ngasi gi ओरदि काय थनजरी खुरमजरी